social media amadi newspaper singi maroiba pau sing lokacharaga ahanbada ipau Manipur update page tagi lokachaga madudi ngai haki mamangda lai khongkhun gi khunja ama ensang thiba chatpada Kuki singna nomai Kapsilakhre asok apandi yahodre mathangda Manipur 24/7 live news tagi lokacharaga KCP People's War Group na singmairong da laiba spa singda press chathabada Natei Chadba mongda spa run toramba sing lob asina pharaga Warakhre mathangda malem ima kanglaipak page tagi lokacharaga Brazil spa Antripukhi mapu KCP People's War Group na khunai manghan bayaba moongda aron baka thamlamba Natei Chadba moong thengnabadagi wakhal tahankhre mathangda box populi page tagi lokacharaga haingang kendra da turel khongban kaibadagi yum kai kaya ising thumjankhre makha chatharakpada I pau Manipur update tagi amaga lokacharaga ising isang marakta singmairong nagaram little clinic ta angangaba tapta haptuna torakhre makha chatharakpada Lisrpia kangujamna wafam kya thamlang dimadudi arambai di ishorna thabirakpani makhudi minna uba ishorne loinana Kuki muk phataba jiba laite adubu ngasi aikhoina awaba nangliba se bijan yaudaba lusingba koilas pura dalal saba khaktana development ni khallubagi mahini there's no value of our beautiful home luxurious cars or lots of money on a dead planet Lisrpia asumna Lisrpia nasu thamlagle